ꯃꯃꯥꯡꯉꯩꯒꯤ ꯃꯇꯝꯅꯤ ꯈꯨꯡꯒꯪ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛ ꯌꯥꯝꯅ ꯆꯝꯃꯤ ꯇꯣꯝꯕ ꯀꯧꯕ ꯂꯥꯏꯇꯤꯟ ꯌꯥꯝꯅ ꯊꯥꯖꯕ ꯃꯃꯥ ꯃꯄꯥꯒꯤ ꯑꯃꯠꯇ ꯌꯥꯎꯖꯕ ꯃꯆꯥꯅꯨꯄꯥ ꯑꯃꯁꯨ ꯂꯩꯔꯝꯃꯤ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯑꯣꯏ ꯄꯨꯝꯕ ꯅꯨꯃꯤꯠꯄꯨ ꯇꯥꯈ꯭ꯔꯕꯗꯤ ꯌꯨꯝꯗꯒꯤ ꯃꯄꯥꯜ ꯑꯃꯠꯇ ꯊꯣꯛꯅꯔꯝꯗꯦ ꯈꯨꯜ ꯑꯁꯤꯗ ꯕꯨꯠ ꯅꯨꯄꯤ ꯑꯃꯁꯨ ꯊꯣꯛꯏ ꯃꯥꯕꯨ ꯊꯦꯡꯅꯈ꯭ꯔꯕ ꯃꯤ ꯑꯗꯨꯗꯤ ꯑꯍꯤꯡ ꯈꯨꯗꯤꯡ ꯌꯨꯝ ꯑꯗꯨꯒꯤ ꯌꯦꯅꯈꯥꯗ ꯂꯥꯛꯇꯨꯅ ꯃꯤ ꯑꯗꯨꯕꯨ ꯀꯧꯗꯨꯅ ꯀꯤꯍꯜꯂꯝꯃꯤ ꯃꯥꯏꯕ ꯃꯥꯏꯕꯤ ꯀꯌꯥ ꯇꯥꯟꯅꯗꯨꯅ ꯌꯦꯡꯂꯕꯁꯨ ꯕꯨꯠ ꯅꯨꯄꯤ ꯑꯗꯨꯗꯤ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯩ ꯅꯣꯡꯃ ꯇꯣꯝꯕꯗꯨ ꯃꯃꯥꯟꯅꯕ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯖꯕ ꯃꯔꯨꯞ ꯑꯃꯒꯤ ꯃꯌꯨꯝꯗ ꯆꯠꯂꯨꯕꯅꯤ ꯅꯨꯃꯤꯠ ꯑꯗꯨ ꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯇꯣꯝꯕ ꯀꯤꯅ ꯀꯤꯅ ꯍꯥꯏꯅꯔꯤꯕ ꯂꯝꯕꯤ ꯂꯩꯔꯛ ꯑꯗꯣꯝꯗ ꯂꯥꯛꯏ ꯂꯩꯔꯛ ꯑꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯂꯩꯔꯛ ꯃꯌꯨꯝ ꯇꯥꯕ ꯂꯝꯕꯤꯁꯨ ꯂꯩꯇꯦ ꯇꯣꯝꯕ ꯀꯤꯅ ꯀꯤꯅ ꯃꯆꯤꯟꯗ ꯁꯣꯜꯂꯤ ꯑꯁ ꯉꯁꯥꯏ ꯆꯥꯎꯊꯣꯏꯒꯤ ꯕꯕꯥꯅ ꯃꯣꯏꯗ ꯂꯦꯛꯈ꯭ꯔꯣ ꯍꯥꯏꯕꯗꯣ ꯌꯥꯔꯝꯃꯗꯤ ꯐꯒꯗꯕꯅꯤ ꯀꯤꯈ꯭ꯔꯦꯗ ꯂꯝꯕꯤꯁꯤꯗ ꯑꯩꯅ ꯆꯠꯇꯣꯏꯁꯦ ꯃꯤꯁꯨ ꯑꯃꯠꯇ ꯂꯥꯛꯄ ꯎꯗꯦ ꯌꯨꯝꯁꯨ ꯌꯧꯒꯗꯕ ꯋꯥꯠꯂꯤ ꯑꯩꯈꯣꯏ ꯏꯃꯥꯒ ꯄꯥꯕꯒꯗꯣ ꯂꯥꯛꯑꯗꯤ ꯐꯅꯤꯗ ꯇꯣꯝꯕ ꯃꯇꯣꯝꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯀꯤꯅ ꯀꯤꯅ ꯂꯝꯕꯤ ꯑꯗꯣꯝꯗ ꯁꯨꯝ ꯂꯥꯛꯏ ꯄꯨꯡꯁꯨ ꯅꯨꯃꯤꯗꯥꯡꯒꯤ 9 ꯇꯥꯁꯤꯟꯈ꯭ꯔꯦ ꯅꯥꯀꯟꯗ ꯁꯣꯠꯄꯦꯠ ꯂꯥꯎꯕ ꯌꯥꯗꯦ ꯇꯣꯝꯕ ꯈꯪꯄ꯭ꯔꯦꯛ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯌꯦꯡꯉꯤ ꯀꯤꯕ ꯍꯦꯟꯃꯟꯕꯅ ꯇꯣꯝꯕꯗꯣ ꯁꯥꯎꯅꯤꯡꯅ ꯍꯦꯛ ꯍꯥꯏꯗꯣꯛꯈꯤ ꯑꯣ ꯀꯅꯥꯒꯤ ꯚꯨꯠ ꯂꯥꯏ ꯇꯤꯟ ꯂꯣꯏ ꯊꯣꯛꯂꯣ ꯑꯩꯒꯤ ꯅꯥꯛꯁꯤꯗ ꯂꯣꯏ ꯂꯥꯛꯑꯣ ꯑꯗꯨꯒ ꯑꯩꯕꯨ ꯌꯨꯝ ꯐꯥꯎꯕꯗ ꯊꯤꯟꯕꯤꯌꯨ ꯀꯤꯕꯅ ꯌꯥꯗ꯭ꯔꯦ ꯑꯣ ꯚꯨꯠ ꯅꯨꯄꯤ ꯊꯣꯔꯣ ꯂꯥꯛꯑꯣ ꯇꯣꯝꯕꯅ ꯑꯗꯨꯃꯥꯏꯅ ꯍꯦꯛ ꯍꯥꯏꯔꯨꯕꯗꯒꯤ ꯉꯁꯥꯏꯗꯒꯤ ꯇꯣꯝꯕ ꯈꯪꯍꯟꯗ ꯇꯨꯃꯤꯟꯅ ꯏꯟꯅꯔꯛꯂꯤꯕ ꯕꯨꯠ ꯅꯨꯄꯤ ꯑꯗꯨ ꯇꯨꯡꯂꯣꯝꯗꯒꯤ ꯈꯪꯅꯣꯛ ꯅꯣꯛꯊꯣꯔꯛꯏ ꯑꯉꯥꯎꯕꯤ ꯑꯃꯒꯨꯝꯅ ꯑꯣ ꯇꯣꯝꯕꯧ ꯑꯩ ꯁꯤꯗ ꯂꯩꯌꯦ ꯇꯣꯝꯕ ꯈꯪꯗꯨꯅ ꯇꯨꯡꯂꯣꯝꯗ ꯑꯣꯟꯊꯣꯛꯂꯛꯏ ꯃꯥꯒꯤ ꯍꯦꯛ ꯇꯨꯡꯗ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯗꯨꯅ ꯅꯨꯄꯤ ꯑꯃ ꯃꯈ꯭ꯌꯥꯠꯇꯨ ꯏꯁꯥꯡ ꯁꯥꯡꯕ ꯃꯈꯩ ꯅꯣꯛꯂꯒ ꯂꯩꯔꯤꯕꯗꯨ ꯇꯣꯝꯕꯅ ꯍꯦꯛ ꯎꯕꯗꯨꯗ ꯀꯤꯅ ꯂꯥꯎꯔꯛꯏ ꯑꯣꯏꯃ ꯄꯥꯕ ꯅꯆꯥ ꯁꯤꯔꯦꯍꯦ ꯏꯁ ꯀꯔꯤꯅꯣ ꯁꯤꯁꯨ ꯁꯤꯗꯅ ꯁꯤꯔꯦ ꯍꯥꯏꯗꯤ ꯑꯗꯨꯗꯤ ꯀꯩꯒꯤꯅꯣꯕ ꯀꯩꯅꯣꯅꯦ ꯅꯪꯕꯨ ꯑꯉꯥꯎꯕ꯭ꯔꯣ ꯅꯠꯇ꯭ꯔꯒ ꯕꯨꯠꯂꯣ ꯀꯩ ꯈꯨꯅꯣꯛꯅꯣ ꯑꯗꯨꯃꯥꯏꯅ ꯅꯣꯏꯗꯨꯕ ꯀꯤꯅ ꯀꯤꯕꯅꯦ ꯀꯔꯤꯅꯣ ꯀꯗꯥꯏꯗꯒꯤ ꯑꯉꯥꯎꯕꯤꯅꯣ ꯑꯣ ꯇꯣꯝꯕꯧ ꯇꯣꯝꯕ ꯑꯩ ꯕꯨꯠꯅꯦ ꯅꯪ ꯑꯩ ꯀꯤꯗ꯭ꯔꯣ ꯑꯩꯁꯦ ꯀꯤꯗ꯭ꯔꯕ ꯌꯦꯡꯉꯨꯅꯦ ꯑꯩꯁꯦ ꯐꯖꯗ꯭ꯔꯥ ꯇꯣꯝꯕ ꯃꯁꯥꯗꯨ ꯀꯤꯕꯅ ꯌꯥꯗ꯭ꯔꯦ ꯆꯠꯄ ꯐꯥꯎꯕ ꯉꯝꯗ꯭ꯔꯦ ꯑꯗꯨ ꯎꯔꯒ ꯕꯨꯠ ꯅꯨꯄꯤ ꯑꯗꯨ ꯀꯟꯅ ꯅꯣꯛꯂꯛꯏ ꯇꯣꯝꯕ ꯀꯤꯗꯕ ꯁꯥꯔꯒ ꯍꯩ ꯆꯠꯊꯣꯛꯑꯦ ꯑꯁ꯭ꯋꯥꯏꯗ ꯀꯔꯤ ꯕꯨꯠꯅꯣ ꯈꯪꯗꯦ ꯅꯪꯕꯨ ꯕꯨꯠꯂꯕ ꯍꯥ ꯇꯝꯅꯔꯤꯅꯦꯅ ꯀꯔꯤꯅꯣ ꯈꯪꯗꯦ ꯐꯥꯒꯤ ꯌꯥꯝ ꯇꯥꯏ ꯆꯠꯂꯣ ꯆꯠꯂꯣ ꯑꯩ ꯌꯨꯝꯗ ꯆꯠꯀꯦꯁꯦ ꯍꯌꯦꯡ ꯅꯪꯅ ꯇꯝꯅꯕ ꯍꯩꯔꯀꯥꯟꯗꯅꯦ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯑꯣ ꯅꯪꯅ ꯇꯝꯅꯔꯤꯗꯣ ꯑꯩꯗꯤ ꯀꯩꯝꯇ ꯀꯤꯕꯤꯗꯦꯀꯣ ꯕꯨꯠ ꯑꯉꯥꯎꯕꯤꯗꯨ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯔꯒ ꯇꯣꯝꯕꯗ ꯍꯥꯏꯔꯛꯏ ꯅꯣꯏ ꯇꯥꯏꯕꯪ ꯃꯤꯁꯤꯡꯁꯦ ꯌꯥꯝ ꯐꯠꯇꯦ ꯑꯩꯅ ꯐꯅ ꯌꯥꯝꯅ ꯇꯝꯅꯔꯁꯨ ꯁꯨꯀꯤ ꯀꯤꯗꯦ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯉꯥꯡꯁꯤꯜꯂꯛꯏ ꯕꯨꯠ ꯑꯩꯅ ꯀꯤꯍꯟꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯅꯣꯏ ꯇꯥꯏꯕꯪ ꯃꯤꯅ ꯑꯣꯏꯅ ꯕꯨꯠ ꯑꯩꯕꯨ ꯀꯤꯍꯜꯂꯛꯏ ꯍꯣꯏ ꯃꯥ ꯇꯣꯝꯕ ꯕꯨꯠ ꯅꯨꯄꯤ ꯑꯗꯨꯅ ꯃꯃꯥꯒ ꯀꯧꯔꯒ ꯀꯞꯂꯛꯄ ꯑꯗꯨꯗ ꯉꯛꯅ ꯑꯦ ꯀꯩꯅꯣ ꯕꯨꯠ ꯅꯣꯏꯒꯤꯁꯨ ꯏꯃꯥꯒ ꯂꯩꯕ꯭ꯔꯣ ꯉꯥꯏꯈꯣꯅꯦ ꯕꯨꯠ ꯅꯣꯏꯁꯨ ꯀꯞꯄꯒ ꯍꯩꯕ꯭ꯔꯕ ꯕꯨꯠ ꯑꯉꯥꯎꯕꯤꯗꯣ ꯇꯣꯝꯕꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯏꯀꯥꯏꯅ ꯍꯩꯇ꯭ꯔꯗꯤ ꯀꯩꯅꯣ ꯑꯗꯣ ꯑꯇꯩꯗꯤ ꯈꯪꯗꯦ ꯑꯩꯗꯤ ꯀꯞꯄ ꯌꯥꯝ ꯍꯩꯌꯦ ꯑꯁꯤ ꯍꯥꯏꯔꯒ ꯑꯃꯨꯛ ꯅꯣꯛꯂꯛꯏ ꯑꯣꯟꯊꯣꯛꯄꯅꯤ ꯕꯨꯠ ꯃꯥꯅ ꯅꯣꯛꯂꯤꯕ ꯈꯨꯅꯣꯛ ꯑꯗꯨ ꯃꯈ꯭ꯌꯥꯠ ꯏꯔꯥꯎ ꯂꯥꯎꯕ ꯃꯈꯩ ꯇꯣꯝꯕ ꯉꯁꯥꯏ ꯃꯈꯩ ꯀꯤꯔꯝꯗ꯭ꯔꯕꯁꯨ ꯕꯨꯠ ꯅꯨꯄꯤꯒꯤ ꯈꯨꯅꯣꯛ ꯑꯗꯨ ꯎꯕꯗ ꯃꯁꯥꯗꯨ ꯀꯤꯔꯛꯏ ꯃꯌꯨꯝꯁꯨ ꯌꯧꯁꯤꯜꯂꯛꯂꯦ ꯑꯗꯨꯅ ꯃꯈꯣꯡ ꯑꯗꯨ ꯒꯝ ꯒꯝ ꯊꯥꯡꯗꯨꯅ ꯆꯠꯂꯤ ꯕꯨꯠ ꯅꯨꯄꯤ ꯑꯗꯨꯁꯨ ꯇꯥꯟꯅꯔꯛꯇꯨꯅ ꯍꯥꯏꯔꯛꯏ ꯉꯥꯏꯈꯣꯅꯦ ꯉꯥꯏꯈꯣ ꯑꯁ ꯅꯪꯒꯤ ꯈꯨꯆꯠꯁꯤꯗꯤ ꯇꯝꯅꯕꯒ ꯑꯃꯠꯇ ꯅꯪꯍꯧꯗꯧꯕ ꯃꯥꯟꯗꯦ ꯈꯔ ꯇꯞꯅ ꯆꯠꯂꯣꯕ ꯑꯩ ꯑꯝꯇ ꯇꯝꯅꯍꯧꯈꯤꯒꯦ ꯆꯠꯂꯣꯍꯦ ꯑꯁ꯭ꯋꯥꯏꯗ ꯑꯩꯅ ꯀꯤꯅꯒ ꯆꯠꯂꯤꯉꯩꯁꯤꯗ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯇꯝꯅꯗꯧꯒꯤ ꯇꯧꯔꯒ ꯂꯩ ꯇꯝꯅꯔꯤꯅꯦꯅ ꯇꯧꯔꯤꯁꯤꯅ ꯐꯥꯒꯤ ꯌꯥꯝ ꯇꯥꯏ ꯌꯥꯔꯦ ꯌꯥꯔꯦ ꯑꯩ ꯌꯨꯝ ꯌꯧꯔꯦ ꯂꯩꯍꯧꯔꯣꯆꯣ ꯍꯌꯦꯡ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤꯀꯣ ꯑꯁꯤ ꯍꯥꯏꯔꯒ ꯃꯌꯨꯝꯂꯣꯝꯗ ꯆꯪꯈꯤ ꯕꯨꯠ ꯅꯨꯄꯤ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯏꯁ ꯑꯁꯤꯗꯤ ꯃꯇꯥ ꯑꯃꯅꯤꯅꯦ ꯑꯩꯅ ꯇꯝꯅꯒꯦ ꯇꯧꯕꯁꯦ ꯇꯝꯅꯕꯒ ꯅꯪꯍꯧꯗꯦꯅꯦ ꯍꯌꯦꯡꯗꯒꯤꯗꯤ ꯇꯝꯅꯕ ꯍꯧꯔꯒꯦ ꯃꯥꯡꯒꯣꯜꯒꯤ ꯆꯨꯔꯤ ꯇꯥꯐꯝ ꯑꯗꯨꯗ ꯂꯥꯇꯦꯟ ꯃꯨꯁꯤ ꯃꯨꯁꯤ ꯉꯥꯟꯕ ꯑꯃ ꯊꯥꯟꯗꯨꯅ ꯇꯣꯝꯕꯒꯤ ꯃꯃꯥꯒ ꯃꯄꯥꯒ ꯇꯣꯝꯕꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯇꯣꯝꯕ ꯎꯕꯗ ꯃꯃꯥꯒ
ꯃꯄꯥꯒꯗꯨ ꯈꯔ ꯁꯥꯎꯅ ꯍꯥꯏꯔꯛꯏ꯫ ꯅꯨꯃꯤꯗꯥꯡ ꯑꯁꯨꯛ ꯊꯦꯡꯂꯁꯤ ꯐꯥꯎꯕ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤꯕꯁꯤꯕꯨ ꯀꯗꯥꯏꯗ ꯆꯠꯂꯨꯔꯤꯅꯣ ꯍꯥꯏꯕ? ꯑꯣ, ꯆꯥꯎꯊꯣꯏꯗ ꯆꯠꯂꯨꯕꯅꯦ, ꯍꯜꯂꯛꯄꯗ ꯊꯦꯡꯗꯣꯛꯈ꯭ꯔꯦ꯫ ꯂꯝꯕꯤꯗ ꯚꯨꯠ ꯅꯨꯄꯤ ꯑꯉꯥꯎꯕꯤꯗꯣ ꯊꯦꯡꯅꯗꯅꯅꯦ ꯄꯥꯛ ꯂꯥꯛꯄ ꯌꯥꯗꯗꯅ ꯇꯧꯏꯅꯦꯕ ꯏꯃꯥ꯫ ꯇꯣꯝꯕꯒꯤ ꯃꯃꯥꯗꯨ ꯄꯥꯈꯠꯅ, ꯀꯔꯤ ꯍꯥꯏꯕ ꯇꯣꯝꯕ? ꯅꯪꯒꯤ ꯍꯧꯖꯤꯛꯀꯤꯗꯨꯕꯣ ꯚꯨꯠ ꯑꯉꯥꯎꯕꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯃꯤ ꯑꯃꯠꯇ ꯆꯠꯄ ꯉꯝꯅꯗ꯭ꯔꯕ ꯂꯩꯔꯛ ꯑꯗꯣꯝꯗ ꯀꯤꯒꯟꯈ꯭ꯔꯕ ꯅꯪꯅ ꯂꯥꯛꯏꯕ, ꯑꯗꯨꯁꯨ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ? ꯑꯣ, ꯁꯣꯏꯔꯔꯣꯏ ꯏꯆꯥꯁꯦ, ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡꯒꯤ ꯃꯗꯨꯒꯤ ꯚꯨꯠ ꯑꯉꯥꯎꯕꯤꯗꯨꯅ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯊꯝꯅꯔꯅꯤ ꯍꯥꯏꯋꯥꯅꯦ꯫ ꯑꯁ, ꯂꯥꯛꯑꯣꯏꯕ, ꯂꯥꯛꯑꯒꯅꯅꯦ ꯈꯣꯏꯖꯨ ꯂꯩꯈꯥꯝ ꯊꯥꯔꯒ ꯇꯥꯜꯂꯒ ꯂꯣꯏꯔꯦ꯫ ꯍꯩ, ꯇꯨꯃꯤꯟ ꯂꯩꯌꯨꯅꯦ, ꯑꯁ꯭ꯋꯥꯏꯗ ꯇꯨꯃꯤꯟꯅ ꯇꯥꯔꯒ ꯂꯩꯔꯝꯗꯅ ꯍꯌꯦꯡ ꯃꯥꯏꯕ ꯀꯧꯔꯒꯅꯦ ꯅꯁꯥꯗꯨ ꯌꯦꯡꯍꯟꯗꯕ ꯌꯥꯔꯔꯣꯏ꯫ ꯂꯥꯏ ꯇꯤꯟ ꯆꯪꯕ ꯉꯝꯗꯅꯕ ꯀꯩꯅꯣ ꯆꯪꯉꯨ ꯆꯪꯉꯨ, ꯏꯃꯨꯡ ꯆꯪꯉꯨ꯫ ꯍꯣꯏ ꯍꯣꯏ, ꯏꯃꯥꯒ ꯄꯥꯕꯒꯅ ꯍꯦꯛ ꯍꯌꯦꯡꯗꯣ ꯃꯥꯏꯕ ꯀꯧꯔꯒ ꯌꯦꯡꯉꯨ, ꯑꯩꯗꯤ ꯉꯝꯃꯔꯣꯏ, ꯇꯨꯝꯃꯨꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯏꯃꯨꯡꯗ ꯆꯪꯈꯤ, ꯃꯃꯥꯒ ꯃꯄꯥꯒꯗꯨ ꯌꯦꯡꯅꯔꯒ꯫ ꯅꯠꯇꯦ, ꯑꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯇꯣꯝꯕꯗꯨꯔꯃꯤ ꯃꯄꯥ ꯅꯪꯕꯣ? ꯈꯪꯗꯦ ꯃꯃꯥ, ꯑꯩꯁꯨ ꯉꯛꯂꯤꯕꯅꯤ, ꯃꯥꯕꯨ ꯌꯥꯝꯅ ꯀꯤꯒꯟꯕꯗꯥꯏꯅꯦ꯫ ꯏꯃꯨꯡꯗꯒꯤ ꯃꯄꯥꯟ ꯐꯥꯎꯕ ꯊꯣꯛꯄ ꯉꯝꯗꯕ ꯃꯥꯅ ꯍꯥꯏꯅꯔꯤꯕ ꯂꯩꯔꯛ ꯑꯗꯣꯝꯗ ꯃꯇꯣꯝꯇ ꯂꯥꯛꯏꯕ, ꯅꯠꯇ꯭ꯔꯒ ꯑꯁꯤꯕꯨ ꯁꯤꯔꯕ ꯖꯥꯠꯂꯣ? ꯍꯩꯍꯩꯗꯦ ꯃꯣꯏ ꯃꯄꯥ, ꯅꯆꯥꯁꯦ ꯑꯃꯨꯛꯇ ꯌꯦꯡꯂꯨꯁꯨ ꯆꯠꯂꯣ, ꯂꯝꯌꯥꯏꯗ ꯑꯃꯨꯛ ꯇꯤꯡꯉꯒ ꯂꯩꯔꯝꯗꯅꯅꯦ꯫ ꯇꯣꯝꯕꯒꯤ ꯃꯃꯥꯒ ꯃꯄꯥꯒꯗꯣ ꯇꯣꯝꯕꯗꯨ ꯇꯨꯝꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯉꯤ꯫ ꯇꯣꯝꯕꯁꯨ ꯃꯥꯒꯤ ꯐꯃꯨꯡꯗ ꯅꯤꯡꯊꯤꯅ ꯀꯔꯤꯁꯨ ꯇꯧꯗꯅ ꯇꯨꯝꯂꯒ ꯂꯩꯔꯝꯕ ꯑꯗꯨꯗ ꯃꯃꯥꯒ ꯃꯄꯥꯒꯗꯣ ꯇꯨꯃꯤꯟꯅ ꯊꯣꯛꯂꯛꯏ꯫ ꯃꯈꯣꯏꯁꯨ ꯇꯨꯝꯕ ꯆꯪꯈꯤꯔꯝꯃꯤ꯫ ꯌꯦꯅꯈꯥꯗ ꯇꯨꯃꯤꯟꯅ ꯇꯥꯔꯤꯕ ꯚꯨꯠ ꯑꯉꯥꯎꯕꯤ ꯑꯗꯨ ꯅꯣꯛꯂꯒ, ꯈꯪꯅꯤ ꯍꯌꯦꯡꯗꯤ꯫ ꯆꯥꯎꯊꯣꯏ ꯑꯌꯨꯛ ꯉꯟꯇꯥꯅ ꯇꯣꯝꯕ ꯍꯣꯏꯗ ꯂꯥꯛꯏ꯫ ꯃꯥ ꯂꯥꯛꯄ ꯎꯕꯗ ꯇꯣꯝꯕꯒꯤ ꯃꯃꯥꯅ ꯈꯪꯀꯧ ꯀꯧꯔꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯆꯥꯎꯊꯣꯏ, ꯅꯪ ꯑꯃꯨꯛꯇ ꯁꯤꯗ ꯂꯥꯎꯅꯦ꯫ ꯏꯃꯥ, ꯀꯩ ꯍꯥꯏꯒꯦ? ꯃꯔꯨꯞ ꯇꯣꯝꯕꯗꯤ ꯍꯧꯒꯠꯈ꯭ꯔꯕ? ꯍꯧꯒꯠꯇ꯭ꯔꯤ, ꯅꯣꯏ ꯃꯔꯨꯞ ꯇꯣꯝꯕꯒꯤ ꯋꯥꯅꯤ ꯍꯥꯏꯗꯣꯏꯁꯦ, ꯑꯃꯨꯛꯇ ꯂꯥꯎꯅꯦ ꯅꯪꯕꯣ꯫ ꯀꯩ ꯋꯥꯅꯣꯏꯅꯦ? ꯅꯪꯉꯣꯟꯗ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥꯁꯦ ꯑꯇꯩ ꯅꯠꯇꯦ, ꯅꯪꯒꯤ ꯃꯔꯨꯞ ꯇꯣꯝꯕꯁꯦ ꯉꯔꯥꯡ ꯅꯪꯅꯒ ꯌꯨꯝ ꯐꯥꯎꯕ ꯊꯤꯜꯂꯛꯄ꯭ꯔꯥ ꯍꯥꯏꯕ? ꯀꯗꯥꯏꯗꯩꯅꯣꯗ, ꯊꯤꯟꯗꯦꯗ, ꯑꯩꯈꯣꯏꯗ ꯂꯦꯛꯈ꯭ꯔꯣꯅ ꯍꯥꯏꯕꯁꯨ ꯌꯥꯗꯦ, ꯌꯨꯝ ꯆꯠꯂꯒꯦꯅ ꯆꯠꯈ꯭ꯔꯕꯅꯦ ꯑꯗꯨꯝ ꯃꯥꯗꯤ꯫ ꯑꯣ, ꯑꯗꯨꯗꯤ ꯁꯣꯏꯗ꯭ꯔꯦꯗꯅ꯫ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯏꯅꯦ? ꯀꯔꯤꯅꯣ ꯁꯣꯏꯗ꯭ꯔꯦ ꯍꯥꯏꯔꯤꯁꯤꯅ? ꯑꯣꯅꯦ, ꯉꯔꯥꯡꯗꯣ ꯅꯣꯏꯒꯤ ꯃꯔꯨꯞ ꯇꯣꯝꯕꯁꯦ ꯍꯩꯅꯕꯤ ꯂꯩꯔꯛ ꯑꯗꯣꯝꯗꯒꯤ ꯂꯥꯛꯏ, ꯀꯤꯒꯟꯈ꯭ꯔꯕ ꯃꯥꯅ, ꯑꯗꯨꯒ ꯌꯨꯝꯗ ꯍꯦꯛ ꯌꯧꯔꯛꯄꯒ ꯀꯔꯤꯅꯣ ꯄꯪꯍꯥꯏꯗ ꯍꯥꯏ꯫ ꯑꯦ, ꯀꯔꯤ ꯍꯥꯏꯔꯤꯅꯣ ꯃꯔꯨꯞ ꯇꯣꯝꯕꯅ? ꯑꯣ, ꯂꯩꯔꯛꯁꯤꯗ ꯂꯩꯕ ꯚꯨꯠ ꯅꯨꯄꯤ ꯑꯉꯥꯎꯕꯤꯗꯣ ꯊꯦꯡꯅꯔꯛꯏ, ꯋꯥꯔꯤ ꯁꯥꯔꯛꯏ, ꯃꯥꯅ ꯇꯝꯅꯕꯗꯣ ꯐꯥꯒꯤ ꯌꯥꯝ ꯇꯥꯏꯌꯦꯅ꯫ ꯈꯪꯗ꯭ꯔꯦ, ꯃꯄꯥꯁꯨ ꯄꯥꯈꯠꯅ ꯃꯥꯏꯕ ꯀꯧꯕ ꯆꯠꯈꯤ, ꯃꯁꯥꯁꯦ ꯑꯃꯨꯛꯇ ꯌꯦꯡꯊꯣꯛꯍꯟꯒꯦ ꯍꯥꯏꯗꯅ꯫ ꯑꯦ, ꯃꯥꯕꯨ ꯉꯔꯥꯡ ꯃꯗꯨꯒꯤ ꯑꯉꯥꯎꯕ ꯚꯨꯠꯇꯣ ꯊꯦꯡꯅꯔꯛꯑꯦ ꯍꯥꯏꯕ꯭ꯔꯥ? ꯏꯆꯥ ꯃꯇꯣꯝꯇ ꯌꯥꯎꯕꯅꯤ, ꯏꯅꯦꯗꯤꯅꯦ ꯄꯥꯈꯠꯄꯅ ꯂꯣꯏꯔꯦ꯫ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯏꯅꯦ꯫ ꯍꯥꯏꯅꯔꯤꯉꯩꯗ ꯇꯣꯝꯕꯗꯣ ꯍꯀꯥꯝ ꯋꯥ ꯋꯥ ꯆꯜꯂꯒ ꯊꯣꯛꯂꯛꯏ꯫ ꯃꯥꯒꯤ ꯃꯔꯨꯞ ꯂꯥꯛꯄ ꯎꯕꯗ, ꯑꯦ, ꯃꯔꯨꯞ ꯆꯥꯎꯊꯣꯏ, ꯅꯪ ꯂꯥꯛꯑꯕꯣ? ꯑꯩꯗꯤ ꯈꯔ ꯊꯦꯡꯈ꯭ꯔꯦ ꯍꯧꯒꯠꯄ, ꯉꯥꯛꯇꯪ ꯉꯥꯏꯌꯨꯀꯣ, ꯑꯩ ꯂꯣꯏꯁꯤꯜꯂꯛꯈꯤꯒꯦ꯫ ꯍꯣꯏ ꯃꯔꯨꯞ, ꯑꯗꯣ ꯅꯪ ꯀꯩꯁꯨ ꯇꯧꯗ꯭ꯔꯣ? ꯑꯩ ꯀꯩꯁꯨ ꯇꯧꯗꯦꯅ, ꯀꯩꯗꯧꯔꯒꯦ? ꯑꯁꯤ ꯍꯥꯏꯔꯒ ꯆꯠꯈꯤ꯫ ꯆꯥꯎꯊꯣꯏꯅ ꯃꯅꯦꯗ ꯑꯣꯟꯁꯤꯜꯂꯒ, ꯏꯅꯦ, ꯃꯔꯨꯞꯁꯤꯗꯤ ꯀꯩꯁꯨ ꯇꯧꯔꯣꯏꯗ, ꯄꯥꯈꯠꯂꯨꯅꯨ꯫ ꯑꯗꯣ ꯅꯣꯏꯕꯨ ꯀꯗꯥꯏꯗ ꯆꯠꯇꯣꯏꯅꯣ ꯍꯥꯏꯕ? ꯑꯁꯥꯏ ꯐꯥꯎꯕꯗꯅꯦ, ꯉꯔꯥꯡꯗꯣ ꯑꯩꯈꯣꯏ ꯑꯅꯤ ꯊꯕꯛ ꯑꯃ ꯇꯧꯁꯦꯅ ꯈꯟꯅꯔꯤꯅꯦ꯫ ꯀꯔꯤ ꯊꯕꯛꯅꯣ ꯅꯣꯏꯅ ꯇꯧꯗꯣꯏꯁꯤꯕꯣ? ꯑꯇꯣꯞꯄ ꯈꯨꯟꯗ ꯂꯂꯣꯟꯕ ꯆꯠꯁꯤꯔꯥꯅ ꯈꯟꯅꯔꯤꯅꯦ꯫ ꯍꯩꯃꯥ, ꯅꯣꯏꯕꯨ ꯀꯔꯤ ꯂꯂꯣꯟꯗꯣꯏꯕ? ꯏꯅꯦ, ꯑꯗꯨꯒꯤꯗꯤ ꯃꯌꯥꯝ ꯑꯃ ꯂꯩꯗ, ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜ ꯌꯥꯝꯅ ꯆꯥꯎꯅ ꯂꯩꯌꯦ, ꯁꯤꯗ ꯃꯅꯥ ꯃꯁꯤꯡ ꯊꯥꯗꯨꯅ ꯌꯣꯟꯕ ꯌꯥꯏ꯫ ꯑꯗꯣ ꯅꯣꯏꯕꯨ ꯄꯩꯁꯥꯒ ꯂꯩꯔꯕ꯭ꯔꯣ? ꯄꯩꯁꯥꯗꯤ ꯂꯩꯇ꯭ꯔꯤꯌꯦ, ꯑꯩꯈꯣꯏ ꯑꯅꯤ ꯈꯔ ꯈꯔ ꯄꯨꯊꯣꯛꯅꯔꯒ ꯂꯣꯏꯔꯦ꯫ ꯐꯩ ꯐꯩ, ꯑꯐꯕ ꯊꯕꯛ ꯇꯧꯕꯗꯤ ꯏꯅꯦ ꯀꯩꯁꯨ ꯍꯥꯏꯔꯣꯏ꯫ ꯑꯗꯣ ꯅꯣꯏꯁꯦ ꯆꯍꯤ ꯑꯉꯥꯡ ꯅꯠꯇ꯭ꯔꯦ, ꯅꯨꯄꯤ ꯑꯉꯥꯡ ꯊꯤꯕꯒꯤ ꯋꯥꯗꯤ ꯑꯃꯠꯇ ꯂꯩꯇꯦꯅꯦ꯫ ꯑꯁ ꯏꯅꯦ, ꯑꯩꯈꯣꯏꯁꯨ ꯈꯜꯂꯤꯕꯅꯦ꯫ ꯈꯜꯂꯨ ꯈꯜꯂꯨ, ꯅꯣꯏꯅ ꯈꯟꯗꯅꯅꯦ ꯑꯗꯨꯝ ꯂꯩꯔꯣ꯫ ꯑꯗꯣ ꯅꯣꯏꯅ ꯑꯁꯥꯐꯛ ꯆꯠꯇꯣꯏꯁꯦ ꯅꯨꯄꯤ ꯎꯅꯕꯒꯗꯤ ꯅꯠꯇꯦꯀꯣ? ꯆꯥꯎꯊꯣꯏ ꯈꯨꯝꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯜꯂꯤ꯫ ꯍꯟꯗꯛꯀꯤ ꯋꯥ ꯑꯗꯨꯗꯗꯤ ꯇꯣꯝꯕ ꯊꯣꯛꯂꯛꯇꯨꯅ, ꯃꯔꯨꯞ ꯆꯠꯁꯤꯜꯂꯛꯑꯣ, ꯂꯣꯏꯔꯦ ꯑꯩ꯫ ꯍꯣꯏ ꯏꯅꯦ, ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯒꯦ꯫ ꯉꯥꯏꯈꯣꯅꯦ ꯅꯣꯏꯕꯣ, ꯀꯗꯥꯏꯗꯅꯣ ꯍꯥꯏꯕꯗꯣ? ꯑꯁ꯭ꯋꯥꯏ ꯐꯥꯎꯗꯅꯤ ꯍꯥꯏꯔꯒ ꯁꯨꯝ ꯂꯩꯔꯣ, ꯅꯣꯏ ꯅꯨꯄꯤ ꯑꯉꯥꯡꯒꯤ ꯋꯥꯗꯤ ꯈꯜꯂꯨꯔꯅꯨꯀꯣ ꯅꯣꯏ꯫ ꯑꯁ ꯌꯥꯔꯦ ꯏꯃꯥ, ꯍꯦꯛ ꯇꯧꯔꯒ ꯅꯨꯄꯤ, ꯑꯩ ꯅꯨꯄꯤꯒ ꯊꯤꯕ ꯉꯝꯈꯤꯔꯣꯏꯀꯣ꯫ ꯃꯈꯣꯏ ꯑꯅꯤꯗꯤ ꯃꯥꯒꯤ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯂꯥꯛꯏ꯫
Tomba Chauthoi asumna hairei. Maro, nangna handa khangnei haiba nupi da. Masa khangna hanbadi yabani ko. Hoida khangna hange. Ado nangshu ama koshilo. Noi imana amuk toiba nupi thiro na. Khalli bane aisu. Aikhoi magi matau sida aisu ama koira siran. Khalu. Nang di som khalaga leiro. Ado horen di turin na kumduna nga paru sira. As talli he kadai degi turin kumman. Khongbando ina kumse. Ado di nang he kumo. Ado aikhoi ani sel khara khainaraga karbara matau se. Yaine. Ado kai tausa haino. Atopa khulda chatuna insang na piyon se. Aikhoi ga noi gi labuk to. Ado da phajana insang thara se. As kadai degi ado di talida. Atopa matau se. Sina taba kai tausa haino. O nga gi pham tawraga ne. Nga singdo thangnaba khul sing asida yonba chase. Oi roi dabada talle ai. Ado gi saruk ne. Aina haiba insang thabado adu aina tause ba. Adu ergana nang hek tawro. Ai di langpai chalani. Apang thabak surani. Makoi ani do khana duna lampak lomda lae. Makoi ani khulgi lampak adomda lakle. Makoi na som lakpada lampak adugi hek nakanda lairiba pukri adomdagi nupi ani khak ising soktuna lae. Madu ubada tombana magi marup chauthoida. Marup yengodo. Ada ising soktuna lakliba nupi ani se ubre yengo. Imagi mamau yauri he. Kanan kadai. Uri. Karambano. Mi khara pitak tobi oidana chomjinbi nokmi tawraga wangang libise. Asi kanano phajai ne. Amasisu phajai. Phajabane. Maming su phajabi kaubane. Ado mabung ahum leibane. Yam sathibane. Koige ga khalunu ko. Amasibudi thoinu kaubane. Mabudi koibe ai. Kaigino. Aidi pame haige tawraga amase. O mabung ahum leibane phujaraksani. Pamunu. Mabung ahumda mi yamna phugale haibane. Koige hairunu ko. Hoine. Mabung ahum leigera mari leigera koibudai ne koirani. Ado marupki nupida masagam da khangjagi. Nangna khangna hani na hairese phanadi koire haiba. O khangna hange. Nongni ni jangai ko kaitorage. Ado nangna mina nadi choinu ko. As marupki nupidu da aina kaigi mit choidoino. Ado maro nupi ani se somda lai. Aibu pamina haihora sirane. Hayo. Nang soiroi aina. Mabung ahumna phuba lairi. Aiga oina phunani. Lapaksida ko nangase. Kaidorage maro. Tumi leiduba. Nupi ani se hidoki dawre. Amta kaw haiba nangbo. Chauthoido tombada yenglaga nupi ani du da kawrei. Ichalani amta ngai ko ba. Aikhoi marupsina kainomta haige hairiye. Nupi ani do no fet tawraga. Kai haige hainoi khoida. Tombana tumina chauthoida no ingai sida haihoro. Yarak tobu sumale. Nang hayudana. Kaino na khoi ani na hainari do ba. Aikhoi thengkre chalage. Ngai ko ne. Kainomta haige. Aikhoi somgi mingse phajabi haibani ko. Phajabi tombada yenglaga. Hoi mani adu kaidorage. Ado aikhoi phajabi se aina yamna pamjarure. Ado aigi ming tomba. Aikhoi gi marupkina chauthoi. Phajabi no fet tawduna chauthoi da yenglaga. Da chauthoi namana base makuk jakpra. Asi hairaga chatki. Tomba chatki banupi ani du da yenglaga. Kariya. Aibu kuk jakpa haiba. Pharaga logi khangni. Aibu kuk jakpa haibagi. Chauthoi na tombagi lukham duda khopak na thajilai aduga ngawbro nangbo. Kaino nangne na ngawrbo phujalai duba. Phudade kaigi phuriba. Haima asine aiga nushine haiba nupido. Tombana chauthoi gi lukham da tharaga adunga sene haiba yadro chope hojikti. Ai su khangdabani na kai kaino haikre. As ikai bana yadreda. Nangsuna hana haiba yadraba. O hore nung thindo ai sa khangna halage. Ai soikre. Ngasai haibidi yarabane. Nangi na tawdo yenge na haidaba. Marup na marup hale do nang na tawri yare yumda halase. Chak naga chak lambane chak charurase nupi gam ta koijaningde. Unabada
ꯍꯣꯔꯦꯟ ꯑꯩ ꯌꯥꯎꯔꯣꯏꯀꯣ ꯆꯥꯎꯊꯣꯏꯅ ꯅꯣꯛꯂꯒ ꯌꯥꯔꯦ ꯌꯥꯔꯦ ꯅꯒꯨꯟ ꯈꯪꯉꯦ ꯂꯥꯛꯑꯣ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯆꯠꯂꯁꯤ ꯆꯥꯛ ꯄꯨꯛ ꯊꯟꯅ ꯆꯥꯁꯤꯜꯂꯒꯅꯦ ꯏꯀꯥꯏꯕ ꯐꯕ꯭ꯔꯥ ꯌꯦꯡꯁꯤ ꯍꯣꯏꯗ ꯆꯥꯛ ꯄꯨꯛ ꯊꯜꯂꯗꯤ ꯏꯀꯥꯏꯕꯁꯨ ꯈꯔ ꯐꯅꯤ ꯀꯩꯅꯣ ꯂꯥꯛꯑꯣ ꯁꯣꯝꯗ ꯐꯖꯕꯤ ꯌꯨꯝ ꯌꯧꯕꯒ ꯃꯇꯣꯝꯇ ꯄꯪꯁꯥꯎꯗ ꯁꯥꯎꯔꯒ ꯂꯩ ꯐꯖꯕꯤ ꯌꯥꯔꯦꯕ ꯁꯥꯎꯔꯅꯨ ꯃꯤ ꯈꯪꯗꯕꯒꯤ ꯍꯥꯏꯕ ꯑꯣꯏꯔꯝꯅꯤꯌꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯈꯪꯗꯕ ꯃꯥꯒꯤꯗꯤ ꯐꯔꯦ ꯈꯪꯕ ꯃꯥꯗꯤ ꯇꯨꯃꯤꯟꯅ ꯂꯩꯔꯤꯗꯣ ꯀꯩꯒꯤꯅꯣ ꯍꯥꯏꯕꯅꯤꯗ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯗ ꯑꯗꯣ ꯑꯩꯗꯤ ꯌꯥꯝꯕꯨ ꯅꯨꯡꯁꯤꯔꯤ ꯉꯁꯥꯏ ꯅꯨꯄꯥꯗꯣ ꯀꯔꯤꯕ ꯃꯃꯤꯡꯗꯨꯕꯣ ꯇꯣꯝꯕ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ ꯅꯪꯁꯨꯅꯦ ꯅꯃꯥꯡꯗ ꯐꯖꯕ ꯎꯕ ꯌꯥꯗꯦꯗꯣ ꯇꯧꯔꯅꯨꯀꯣ ꯌꯥꯔꯦꯍꯦ ꯅꯪꯁꯨ ꯃꯄꯥꯟꯂꯣꯝꯗꯒꯤ ꯅꯨꯄꯥ ꯑꯃꯅ ꯐꯖꯕꯤꯕꯨ ꯀꯧꯔꯛꯏ ꯏꯆꯦ ꯐꯖꯕꯤ ꯇꯥꯕ꯭ꯔꯣ ꯐꯖꯕꯤ ꯃꯤ ꯂꯥꯛꯄ ꯃꯥꯜꯂꯦ ꯃꯄꯥꯟꯗ ꯂꯥꯛꯑꯣ ꯀꯅꯥꯅꯣ ꯌꯦꯡꯉꯨꯁꯦ ꯃꯄꯥꯟꯗ ꯅꯨꯄꯥ ꯑꯃ ꯃꯥꯡꯒꯣꯜꯗ ꯐꯝꯂꯒ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯐꯖꯕꯤ ꯈꯔ ꯁꯥꯎꯔꯞ ꯇꯧꯅ ꯀꯩꯅꯣ ꯈꯨꯟꯗꯥꯁꯤꯗꯤ ꯑꯣ ꯇꯥ ꯆꯥꯎꯊꯣꯏꯅꯅꯦ ꯍꯣꯔꯦꯟ ꯅꯨꯡꯊꯤꯜ ꯂꯝꯄꯥꯛꯇ ꯎꯅꯁꯦꯅ ꯍꯥꯏꯕꯅꯦ ꯉꯥꯏꯈꯣꯅꯦ ꯀꯩꯅꯣꯝꯇ ꯍꯪꯒꯦ ꯀꯩꯅꯣ ꯃꯣꯏ ꯃꯔꯨꯞ ꯑꯃꯗꯣ ꯑꯗꯨꯗꯤ ꯌꯥꯎꯔꯣꯏꯗ꯭ꯔꯣ ꯈꯪꯗꯦ ꯑꯗꯨꯗꯤꯅꯦ ꯏꯆꯦ ꯐꯖꯕꯤꯗ ꯍꯪꯉꯨ ꯆꯤꯊꯤꯁꯦ ꯄꯤꯔꯛꯄꯅꯤꯁꯦ ꯑꯁꯤ ꯍꯥꯏꯔꯒ ꯆꯤꯊꯤ ꯑꯗꯨ ꯐꯖꯕꯤꯗ ꯄꯤ ꯐꯖꯕꯤ ꯅꯣꯛꯂꯒ ꯅꯪꯅ ꯅꯝꯗꯅ ꯀꯣꯏꯔꯒꯦ ꯈꯜꯂꯦ ꯅꯪꯁꯨ ꯗꯥ ꯆꯥꯎꯊꯣꯏꯗꯣ ꯅꯝꯗꯅ ꯀꯣꯏ ꯅꯠꯇ꯭ꯔꯣ ꯑꯗꯨꯗꯤ ꯑꯩꯁꯨ ꯀꯣꯏꯒꯦ ꯇꯧꯕꯅꯤ ꯏꯁ ꯑꯩꯅ ꯀꯗꯥꯏꯗ ꯀꯣꯏ ꯍꯣꯏ ꯌꯥꯔꯦ ꯏꯕꯦꯝꯃ ꯑꯩ ꯂꯣꯏꯅ ꯈꯪꯖꯔꯦꯀꯣ ꯂꯩꯅꯔꯤꯁꯦ ꯌꯨꯝ ꯊꯪꯅꯅꯅꯤ ꯁꯣꯝꯗ ꯇꯣꯝꯕꯒ ꯆꯥꯎꯊꯣꯏꯒ ꯋꯥꯔꯤ ꯁꯥꯔꯒ ꯂꯥꯛꯏ ꯉꯔꯥꯡ ꯊꯦꯡꯅꯈꯤꯕ ꯚꯨꯠ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯔꯝꯗ ꯑꯩꯁꯨꯅꯦ ꯌꯥꯝ ꯀꯤꯕꯅꯦ ꯑꯗꯣ ꯀꯤꯕꯒ ꯐꯥꯎꯗꯦꯗ ꯉꯔꯥꯡꯒꯤ ꯚꯨꯠ ꯅꯨꯄꯤꯗꯨꯗꯤ ꯍꯣꯏꯅꯦ ꯑꯗꯨꯒꯤ ꯚꯨꯠ ꯅꯨꯄꯤꯗꯣ ꯇꯝꯅꯕꯗꯤ ꯌꯥꯝꯅ ꯀꯜꯂꯤ ꯃꯤꯗꯤ ꯑꯃꯠꯇ ꯍꯥꯠꯇꯦ ꯍꯥꯏ ꯑꯗꯣ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤ ꯑꯃꯠꯇ ꯅꯨꯃꯤꯠꯄꯨ ꯇꯥꯔꯗꯤ ꯂꯩꯔꯛꯇꯨꯗ ꯃꯤ ꯑꯃꯠꯇ ꯆꯠꯅꯗꯦ ꯆꯠꯄꯁꯨ ꯇꯟꯅꯩ ꯑꯗꯨꯒ ꯅꯪꯅ ꯀꯗꯣꯝꯗꯒꯤ ꯍꯥꯏꯖꯜꯂꯨꯏꯅꯣ ꯂꯩꯔꯛꯁꯤꯗ ꯆꯠꯂꯒ ꯌꯨꯝ ꯍꯟꯗ꯭ꯔꯗꯤ ꯑꯩꯗꯤ ꯀꯗꯣꯝꯗꯒꯤ ꯆꯠꯂꯒ ꯌꯨꯝ ꯍꯟꯗꯣꯏꯕ ꯑꯩꯗꯤ ꯉꯔꯥꯡ ꯑꯩꯈꯣꯏꯗ ꯂꯦꯛꯈ꯭ꯔꯣꯅ ꯍꯥꯏꯖꯕꯅꯤꯀꯣ ꯅꯪꯅ ꯌꯥꯖꯗꯕꯅꯤ ꯌꯨꯝꯗ ꯏꯃꯥꯒ ꯄꯥꯕꯒꯅ ꯄꯥꯈꯠꯅꯤꯅ ꯇꯧꯕꯅꯤ ꯑꯗꯣ ꯊꯣꯏꯅꯨꯗꯣ ꯅꯪꯒ ꯈꯪꯅꯔꯣ ꯀꯥꯏꯗꯦ ꯉꯝꯃꯣꯏꯗ ꯑꯩ ꯇꯜꯂꯦ ꯇꯟꯕ ꯌꯥꯔꯣꯏ ꯂꯥꯛꯑꯣ ꯆꯠꯁꯦ ꯍꯣꯔꯦꯟꯅꯦ ꯑꯩ ꯍꯥꯏꯕꯤꯒꯦ ꯐꯖꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯐꯖꯕꯤ ꯍꯣꯏꯕꯨ ꯎꯅꯕ ꯂꯥꯛꯏ ꯇꯣꯝꯕꯒ ꯆꯥꯎꯊꯣꯏꯒ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯔꯒ ꯁꯨꯝ ꯂꯥꯛꯄꯗ ꯄꯨꯈ꯭ꯔꯤ ꯃꯆꯥ ꯑꯃꯗ ꯊꯝꯕꯥꯜ ꯁꯥꯠꯂꯤꯕꯗꯨ ꯎꯕꯗ ꯋꯥꯔꯤꯁꯨ ꯅꯨꯡꯉꯥꯏꯔꯤ ꯉꯥꯛꯇ ꯂꯩꯌꯨꯀꯣ ꯁꯤꯗ ꯂꯩꯔꯝꯃꯨꯁꯦ ꯑꯩ ꯑꯁꯤꯗꯒꯤ ꯀꯩꯅꯣꯝꯇ ꯍꯦꯛꯀꯦꯕ ꯀꯩ ꯍꯦꯛꯇꯣꯏꯕ ꯆꯥꯎꯊꯣꯏ ꯈꯨꯝꯂꯝꯗꯕꯤꯗ ꯄꯨꯈ꯭ꯔꯤ ꯃꯆꯥ ꯑꯗꯣꯝꯗ ꯂꯥꯛꯏ ꯀꯌꯥꯗ ꯐꯖꯅ ꯁꯥꯠꯂꯤꯕ ꯊꯝꯕꯥꯜꯁꯤꯡ ꯏꯁꯤꯡ ꯏꯃꯥꯏ ꯑꯁꯤꯗ ꯆꯥꯎꯊꯣꯏꯗꯨ ꯑꯅꯛꯄꯗ ꯁꯥꯠꯂꯤꯕ ꯊꯝꯕꯥꯜ ꯑꯃ ꯍꯦꯛꯂꯗꯨꯅ ꯇꯣꯝꯕꯗ ꯑꯣꯟꯁꯤꯜꯂꯛꯂꯒ ꯃꯔꯨꯞ ꯊꯝꯕꯥꯜꯁꯦ ꯑꯃ ꯍꯦꯛꯂꯒ ꯆꯠꯇ꯭ꯔꯗꯤ ꯌꯥꯗꯕ ꯑꯗꯨꯒꯤꯅꯤ ꯍꯦꯛꯄꯤꯌꯨ ꯄꯤꯅꯕ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏꯗꯤ ꯑꯩꯒꯤ ꯁꯒꯣꯜ ꯑꯉꯥꯡꯕꯤꯁꯦ ꯑꯁꯤꯒ ꯁꯨꯝ ꯂꯩꯔꯒꯦ ꯅꯨꯄꯤꯒ ꯂꯣꯏꯅ ꯈꯤꯔꯦ ꯌꯥꯔꯦ ꯇꯣꯛꯑꯣ ꯂꯥꯛꯑꯣ ꯃꯤ ꯂꯥꯛꯑꯝꯃꯅꯤꯌꯦ ꯃꯈꯣꯏ ꯑꯅꯤꯗꯨ ꯂꯝꯄꯥꯛ ꯌꯧꯁꯤꯜꯂꯛꯄꯗ ꯐꯖꯕꯤ ꯍꯣꯏꯁꯨ ꯂꯩꯔꯝꯃꯤ ꯇꯣꯝꯕꯗꯤ ꯐꯖꯕꯤ ꯎꯕꯗ ꯏꯀꯥꯏꯅ ꯇꯨꯃꯤꯟꯅ ꯂꯩ ꯆꯥꯎꯊꯣꯏꯅ ꯐꯖꯕꯤꯗ ꯁꯥꯎꯗꯅꯕ ꯍꯥꯏꯔꯤ ꯐꯖꯕꯤꯁꯨ ꯀꯔꯤꯁꯨ ꯅꯨꯡꯉꯥꯏꯇꯕ ꯇꯧꯔꯨꯗ꯭ꯔꯦ ꯑꯗꯣ ꯐꯖꯕꯤ ꯑꯩꯒꯤ ꯃꯔꯨꯞꯁꯦ ꯌꯥꯝ ꯐꯕꯅꯤ ꯈꯪꯅꯧ ꯅꯨꯄꯤꯁꯨ ꯀꯣꯏꯗꯕꯅꯤ ꯑꯁ ꯌꯥꯔꯦꯕ ꯆꯥꯎꯊꯣꯏ ꯑꯗꯨ ꯇꯣꯝꯕ ꯑꯩꯁꯨ ꯅꯨꯄꯥ ꯑꯝꯇ ꯀꯣꯏꯗꯦ ꯏꯕꯥꯅꯤ ꯈꯪꯅꯔꯁꯤꯗꯅ ꯇꯣꯝꯕ ꯊꯣꯏꯅꯨꯗ ꯌꯦꯡꯂꯒ ꯀꯗꯥꯏꯗꯩꯅꯣꯗ ꯑꯩ ꯀꯣꯏꯔꯣꯏꯗ ꯌꯥꯔꯣ ꯀꯩꯅꯣ ꯃꯤ ꯏꯀꯥꯏꯅ ꯍꯥꯏꯖꯔꯤꯁꯤꯕꯣ ꯑꯩꯅꯁꯨ ꯉꯁꯥꯏ ꯍꯥꯏꯒꯦ ꯍꯥꯏꯔꯤꯗꯨꯗꯤ ꯌꯥꯔꯣꯀꯣ ꯌꯥꯕꯨꯗꯤ ꯌꯥꯅꯤꯡꯕ ꯑꯗ ꯀꯩꯅꯣꯗ ꯇꯣꯝꯕ ꯌꯥꯔꯒ ꯌꯥꯔꯦ ꯍꯥꯏꯌꯨ ꯌꯥꯗꯒ ꯌꯥꯗꯦ ꯍꯥꯏꯌꯨ ꯑꯗꯨ ꯑꯗꯥꯅ ꯁꯨꯝ ꯇꯧ ꯂꯩꯗꯨꯕꯨ ꯀꯩꯒꯤꯅꯣ ꯅꯨꯄꯤꯗꯧꯅ ꯍꯣꯏꯁꯦ ꯌꯥꯔꯒꯦ ꯑꯗꯣ ꯃꯇꯝꯁꯨ ꯊꯦꯡꯖꯤꯜꯂꯛꯑꯦ ꯑꯩꯈꯣꯏꯁꯨ ꯍꯟꯈ꯭ꯔꯒꯦ ꯐꯖꯕꯤ ꯁꯦ ꯊꯝꯕꯥꯜꯁꯦ ꯅꯪꯒꯤꯅꯤ ꯐꯖꯕꯤ ꯊꯝꯕꯥꯜ ꯑꯗꯨ ꯂꯧꯔꯒ ꯌꯥꯝ ꯐꯖꯩꯌꯦ ꯆꯥꯎꯊꯣꯏꯅ ꯐꯖꯕꯤ ꯎꯅꯕ ꯆꯠꯄ ꯈꯨꯗꯤꯡꯒꯤ ꯂꯩ ꯑꯃꯃꯝꯗꯤ ꯑꯗꯨꯝ ꯍꯦꯛꯇꯨꯅ ꯄꯨꯔꯒ ꯆꯠꯂꯤ ꯐꯖꯕꯤꯁꯨ ꯆꯥꯎꯊꯣꯏꯅ ꯄꯤꯔꯛꯂꯤꯕ ꯂꯩꯁꯤꯡ ꯑꯗꯨꯕꯨ ꯍꯔꯥꯎꯅ ꯂꯧꯖꯩ ꯇꯣꯝꯕꯒ ꯆꯥꯎꯊꯣꯏꯒꯗꯨ ꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯁꯣꯝꯗ ꯂꯩꯔꯛ ꯑꯗꯣꯝꯗꯅꯤ ꯚꯨꯠ ꯅꯨꯄꯤ ꯑꯉꯥꯎꯕꯤ ꯑꯗꯨ ꯂꯝꯕꯤ ꯃꯌꯥꯏ ꯑꯗꯨꯗ ꯐꯝꯂꯒ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯃꯤ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯂꯤ ꯏꯁ ꯀꯔꯤꯅꯣ ꯃꯤꯒ ꯑꯃꯠꯇ ꯂꯥꯛꯇꯦꯅ ꯁꯤꯗꯤ ꯀꯨꯏꯔꯦ ꯂꯝꯕꯤ ꯑꯁꯣꯝꯗ
ꯅꯨꯃꯤꯠꯄꯨ ꯇꯥꯈ꯭ꯔꯕꯗꯤ ꯀꯅꯥꯝ ꯍꯦꯛ ꯂꯥꯛꯇꯦ ꯑꯩꯁꯨ ꯇꯝꯅꯕ ꯀꯥꯏꯗꯣ ꯀꯨꯏꯔꯦ ꯇꯝꯅꯕ ꯐꯪꯗꯕ ꯍꯩꯕꯨ ꯍꯩꯔꯤꯕ ꯖꯥꯠꯂꯣ ꯇꯝꯅꯕꯗꯨꯕꯣ ꯇꯣꯝꯕꯒꯤ ꯃꯌꯨꯝꯗ ꯑꯩꯅ ꯆꯠꯂꯒ ꯇꯝꯅꯒꯦ ꯍꯥꯏꯔꯁꯨ ꯇꯜꯂꯤꯅꯦ ꯃꯣꯏꯒꯤ ꯃꯃꯥꯒ ꯃꯄꯥ ꯅꯝꯊꯤꯕꯒꯗꯣ ꯂꯩꯕꯅꯤꯅ ꯕꯨꯠ ꯅꯨꯄꯤꯗꯨ ꯑꯅꯛꯄꯗ ꯂꯩꯔꯤꯕ ꯌꯨꯝꯁꯤꯡ ꯑꯗꯨꯗ ꯇꯥꯅꯅꯕ ꯍꯥꯏꯗꯨꯅ ꯀꯟꯅ ꯂꯥꯎꯔꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯑꯣ ꯃꯤ ꯆꯥꯅꯤꯡꯉꯦ ꯃꯤ ꯑꯃꯇ ꯂꯥꯛꯑꯣ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯍꯩꯖꯩ ꯍꯩꯁ ꯃꯁꯤꯗꯤ ꯌꯥꯔꯔꯣꯏ ꯃꯤ ꯆꯥꯅꯤꯡꯉꯦ ꯍꯥꯏꯔꯗꯤ ꯃꯤ ꯑꯃꯠꯇ ꯊꯣꯛꯂꯛꯂꯔꯣꯏ ꯍꯤꯡꯆꯥꯕꯤ ꯃꯥꯟꯈ꯭ꯔꯅꯤ ꯀꯥꯟꯅꯗꯦ ꯑꯩ ꯇꯣꯝꯕ ꯍꯣꯏꯗ ꯆꯠꯂꯨꯒꯦ ꯃꯥꯕꯨ ꯀꯧꯊꯣꯛꯂꯒ ꯋꯥꯔꯤ ꯁꯥꯒꯦ ꯇꯝꯅꯒꯦꯗꯣ ꯉꯁꯤꯗꯤ ꯈꯪꯒꯅꯤ ꯑꯩꯅ ꯇꯣꯝꯕꯅ ꯇꯨꯝꯂꯤꯕ ꯀꯥ ꯑꯗꯨꯒꯤ ꯌꯦꯅꯈꯥꯗꯅꯤ ꯇꯞꯅ ꯇꯣꯝꯕ ꯇꯣꯝꯕ ꯍꯥꯏꯅ ꯀꯧꯔꯛꯏ ꯇꯣꯝꯕꯗꯤ ꯇꯨꯝꯊꯈꯤꯕ ꯑꯣꯏꯕꯅ ꯀꯔꯤꯁꯨ ꯇꯥꯔꯝꯗꯦ ꯑꯣ ꯇꯣꯝꯕ ꯇꯣꯝꯕꯧ ꯇꯣꯝꯕ ꯅꯪꯕꯨ ꯇꯥꯗ꯭ꯔꯣ ꯏꯁ ꯀꯔꯤꯅꯣ ꯇꯥꯗꯦꯅꯦ ꯁꯤꯗꯤ ꯌꯨꯝꯁꯤꯒꯤ ꯃꯊꯛꯇ ꯍꯦꯛꯇ ꯆꯦꯜꯂꯒꯦ ꯑꯗꯨꯒ ꯇꯨꯝꯕ ꯊꯨꯒꯥꯏꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯇꯝꯅꯔꯤ ꯁꯣꯝꯗ ꯇꯣꯝꯕꯒꯤ ꯃꯃꯥꯅ ꯆꯩꯔꯛꯏ ꯀꯅꯥꯒꯤ ꯍꯧꯗꯣꯡꯅꯣꯅꯦꯍꯦ ꯇꯨꯝꯕꯒ ꯑꯃꯇ ꯌꯥꯗ꯭ꯔꯦ ꯇꯣꯝꯕꯁꯨ ꯃꯃꯥꯅ ꯉꯥꯡꯕꯗꯨ ꯇꯥꯔꯗꯨꯅ ꯃꯤꯀꯞ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯇꯝꯅꯔꯤꯕ ꯑꯗꯨꯁꯨ ꯀꯔꯤꯁꯨ ꯇꯧꯈꯤꯗ꯭ꯔꯦ ꯇꯣꯝꯕ ꯃꯤꯀꯞ ꯊꯣꯛꯂꯛꯂꯦ ꯈꯪꯂꯗꯨꯅ ꯑꯃꯨꯛ ꯀꯧꯔꯛꯏ ꯇꯣꯝꯕ ꯇꯣꯝꯕꯧ ꯀꯅꯥꯅꯣ ꯑꯩꯕꯨ ꯀꯧꯔꯤꯁꯤꯕꯣ ꯍꯩꯁ ꯁꯣꯏꯗ꯭ꯔꯦ ꯂꯥꯛꯑꯦ ꯑꯉꯥꯎꯕꯤꯕꯗꯣ ꯑꯣꯏꯔꯝꯃꯅꯤ ꯇꯣꯝꯕꯧ ꯑꯩꯅꯦꯕ ꯃꯄꯥꯟꯗ ꯊꯣꯛꯂꯛꯑꯣ ꯋꯥꯔꯤ ꯁꯥꯁꯦꯕ ꯇꯣꯝꯕ ꯃꯁꯥꯒꯤ ꯀꯤꯒꯟꯕ ꯃꯤ ꯑꯣꯏꯕꯅꯤꯅ ꯃꯃꯥꯕꯨ ꯀꯧꯒꯦ ꯇꯧꯕꯒ ꯑꯃꯨꯛ ꯈꯜꯂꯤ ꯍꯩꯁ ꯑꯩꯅ ꯏꯃꯥ ꯑꯃꯨꯛ ꯀꯧꯔꯗꯤ ꯇꯝꯅꯕꯁꯨ ꯍꯦꯟꯖꯤꯜꯂꯛꯀꯅꯤ ꯑꯩ ꯇꯨꯝꯕ ꯁꯥꯔꯒ ꯍꯦꯛꯇ ꯂꯩꯔꯒꯦꯗ ꯇꯣꯝꯕꯅ ꯇꯨꯝꯕ ꯁꯥꯔꯒ ꯂꯩꯈꯤꯕ ꯑꯗꯨꯗ ꯕꯨꯠ ꯑꯉꯥꯎꯕꯤ ꯑꯗꯨ ꯁꯥꯎꯅ ꯇꯣꯝꯕ ꯅꯪ ꯇꯨꯝꯗꯦ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯑꯣ ꯑꯩꯈꯣꯏꯅꯤ ꯋꯥꯔꯤ ꯁꯥꯁꯦꯕ ꯑꯣ ꯇꯣꯝꯕ ꯊꯣꯔꯛꯑꯣꯃꯤ ꯅꯪꯕꯣ ꯇꯣꯝꯕ ꯇꯥꯔꯕꯁꯨ ꯇꯥꯗꯕ ꯁꯥꯔꯒ ꯇꯨꯃꯤꯟꯅ ꯇꯨꯝꯁꯤꯟꯅꯩ ꯁꯣꯝꯗ ꯃꯄꯥꯟꯗꯅꯤ ꯇꯣꯝꯕ ꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯕ ꯃꯤꯁꯛꯇꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯄꯅꯤ ꯃꯥꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯄꯗ ꯇꯣꯝꯕ ꯈꯣꯏꯒꯤ ꯁꯨꯃꯥꯡꯒꯤ ꯌꯦꯅꯈꯥꯗ ꯃꯨꯁꯤꯟ ꯃꯨꯕ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯄꯤꯁꯛꯇꯨ ꯈꯪꯗꯨꯅ ꯏꯃꯨꯡꯗ ꯆꯦꯟꯁꯤꯜꯂꯛꯏ ꯑꯣꯏꯕ ꯁꯤꯔꯦ ꯀꯅꯥꯅꯣ ꯁꯤꯕꯣ ꯕꯨꯠ ꯑꯗꯨ ꯄꯤꯁꯛꯅ ꯂꯥꯎꯔꯒ ꯆꯦꯟꯁꯤꯟꯈꯤꯕ ꯑꯗꯨꯗ ꯀꯅꯥꯅꯣ ꯇꯝꯅꯕꯒ ꯅꯪꯍꯧꯗꯦꯅ ꯅꯪꯗꯤ ꯇꯣꯝꯕꯗꯨ ꯐꯃꯨꯡꯗ ꯇꯨꯝꯕ ꯀꯤꯔꯛꯂꯦ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯕꯨꯠ ꯑꯗꯨꯗ ꯇꯞꯅ ꯍꯥꯏꯔꯛꯏ ꯅꯪꯕꯨ ꯇꯟꯗꯕ꯭ꯔꯣ ꯃꯤꯒꯤ ꯌꯦꯅꯈꯥꯗ ꯇꯝꯅꯔꯤꯗꯨꯕꯣ ꯕꯨꯠ ꯅꯨꯄꯤ ꯑꯗꯨꯅ ꯇꯣꯝꯕꯗ ꯑꯣ ꯕꯨꯠꯅꯕꯨ ꯇꯟꯕ꯭ꯔꯣ ꯄꯪꯉꯤꯍꯦ ꯅꯪꯁꯨ ꯑꯗꯣ ꯊꯣꯡꯅꯥꯎꯁꯦ ꯍꯥꯡꯉꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇ꯭ꯔꯁꯨ ꯊꯣꯡꯅꯥꯎꯁꯤꯗꯤ ꯍꯥꯡꯉꯣꯕ ꯇꯣꯝꯕ ꯀꯤꯅ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡꯅꯥꯎ ꯑꯗꯨ ꯍꯥꯡꯗꯣꯔꯛꯏ ꯑꯗꯨꯒ ꯁꯨꯃꯥꯡ ꯑꯗꯨꯗ ꯌꯦꯡꯉꯤ ꯀꯥꯏꯗ ꯂꯩꯔꯤꯅꯣ ꯎꯗꯦꯅ ꯕꯨꯠꯇꯨ ꯌꯦꯅꯈꯥꯔꯣꯝꯗꯒꯤ ꯇꯣꯝꯕꯧ ꯑꯩ ꯁꯤꯗ ꯂꯩꯌꯦ ꯌꯦꯅꯈꯥꯔꯣꯝꯗꯒꯤ ꯃꯁꯝ ꯏꯐꯥ ꯐꯥꯕ ꯃꯈꯩ ꯂꯥꯛꯇꯨꯅ ꯊꯣꯡꯅꯥꯎ ꯃꯌꯥ ꯑꯗꯨꯗ ꯂꯦꯞꯄꯗꯨꯗ ꯇꯣꯝꯕ ꯄꯥꯈꯠꯃꯟꯗꯨꯅ ꯋꯥꯟꯊꯈꯤꯔꯝꯃꯤ ꯇꯣꯝꯕꯅ ꯃꯤꯠ ꯄꯥꯡꯂꯛꯄꯗꯗꯤ ꯃꯈꯥꯗ ꯇꯨꯝꯂꯒ ꯂꯩꯔꯝꯕ ꯑꯗꯨꯗ ꯉꯛ ꯇꯤꯡꯉꯛꯏ ꯇꯞꯅ ꯉꯔꯥꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯄꯗ ꯑꯃꯨꯛ ꯁꯥꯎꯅꯤꯡꯂꯛꯑꯦ ꯃꯁꯤꯒꯤ ꯕꯨꯠ ꯂꯝꯃꯤꯔ ꯈꯪꯗꯕꯁꯦ ꯅꯨꯡꯇꯤꯒꯤ ꯁꯤꯗ ꯑꯗꯨꯝ ꯂꯥꯛꯇꯨꯅ ꯇꯝꯅꯒꯗꯧꯔꯤ ꯈꯪꯒꯅꯤ ꯑꯩ ꯃꯥꯃꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯑꯝꯇ ꯇꯥꯟꯊꯣꯛꯍꯟꯗꯕ ꯌꯥꯔꯣꯏꯗꯧꯔꯤ ꯇꯣꯝꯕꯅ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯏꯔꯨꯖꯔꯒ ꯊꯣꯛꯂꯛꯄ ꯑꯗꯨꯗ ꯃꯃꯥꯅ ꯀꯗꯥꯏꯗ ꯆꯠꯇꯣꯏꯅꯣ ꯉꯁꯤꯗꯤ ꯌꯥꯍꯧꯒ ꯉꯜꯂꯤꯗ ꯕꯨꯠ ꯐꯥꯒꯦ ꯉꯁꯤꯗꯤ ꯑꯥꯗ ꯃꯥꯃꯒꯤꯗ ꯆꯠꯂꯨꯒꯦ ꯍꯩ ꯑꯗꯨꯝꯅ ꯇꯧꯒꯅꯨ ꯌꯥꯗꯦꯀꯣ ꯆꯠꯈꯤꯅꯨ ꯇꯣꯝꯕꯗꯨ ꯃꯃꯥꯅ ꯆꯠꯀꯅꯨ ꯍꯥꯏꯔꯁꯨ ꯃꯥꯒꯤ ꯁꯒꯣꯜ ꯑꯉꯥꯡꯕꯤꯗꯨ ꯄꯨꯗꯨꯅ ꯊꯣꯡꯒꯥꯜ ꯇꯝꯅ ꯊꯣꯛꯂꯛꯂꯦ ꯆꯥꯎꯊꯣꯏ ꯍꯣꯏꯗ ꯍꯥꯟꯅ ꯆꯠꯂꯒꯦ ꯃꯥꯒ ꯄꯨꯟꯅ ꯃꯥꯃ ꯍꯣꯏꯗ ꯆꯠꯃꯤꯟꯅꯔꯒꯦ ꯆꯥꯎꯊꯣꯏ ꯈꯣꯏꯗ ꯂꯥꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤ ꯃꯥꯃꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯃꯈꯣꯏꯒꯤ ꯃꯥꯃꯗꯨ ꯁꯨꯃꯥꯡꯗ ꯅꯨꯡꯁꯥ ꯌꯥꯏꯗꯨꯅ ꯍꯤꯗꯥꯛ ꯊꯛꯇꯨꯅ ꯂꯩꯔꯝꯃꯤ ꯃꯥꯃꯥ ꯑꯩꯈꯣꯏ ꯂꯥꯛꯏꯌꯦ ꯇꯞꯅ ꯍꯤꯗꯥꯛ ꯆꯐꯨ ꯑꯗꯨ ꯊꯝꯂꯒ ꯏꯍꯦ ꯅꯣꯏꯗꯤ ꯎꯗꯕ ꯀꯨꯏꯔꯦꯗ ꯂꯥꯛꯑꯣ ꯆꯪꯉꯣ ꯐꯝꯃꯨꯁꯤꯗ ꯀꯔꯤ ꯂꯩꯔꯦ ꯂꯥꯛꯊꯣꯛꯇꯅ ꯂꯥꯛꯄꯗꯤ ꯃꯥꯃꯥ ꯑꯇꯩ ꯅꯠꯇꯦ ꯑꯩ ꯑꯍꯤꯡ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ ꯍꯥꯏ ꯅꯪꯕꯨ ꯅꯁꯥꯒ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ ꯑꯁ ꯏꯁꯥꯗꯤ ꯀꯩꯁꯨ ꯇꯧꯗꯦꯗ ꯃꯥꯃꯥ ꯑꯇꯩ ꯅꯠꯇꯦ ꯑꯩꯅ ꯂꯥꯛꯏꯁꯦ ꯑꯩꯈꯣꯏꯒꯤ ꯂꯩꯔꯛ ꯃꯆꯥꯗꯨꯗ ꯊꯣꯛꯄ ꯕꯨꯠ ꯅꯨꯄꯤꯗꯣ ꯑꯗꯨꯒꯤ ꯋꯥꯅꯤ ꯍꯩꯃꯥ ꯅꯪꯒꯤꯁꯤ ꯀꯕꯣꯛꯂꯩꯒꯤ ꯋꯥꯔꯣ ꯀꯅꯥꯅꯣ ꯀꯕꯣꯛꯂꯩ ꯍꯥꯏꯗꯤ ꯃꯥꯃꯥ ꯑꯇꯩ ꯀꯅꯥ ꯅꯠꯇꯦꯗ ꯅꯪꯅ ꯍꯥꯏꯔꯤꯕ ꯂꯩꯔꯛ ꯑꯗꯨꯗ ꯊꯣꯛꯂꯤꯕ ꯅꯨꯄꯤ ꯑꯗꯣ
ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯀꯕꯣꯛ ꯂꯩꯅꯤꯅꯦ ꯃꯥꯃꯥ ꯃꯥꯒꯤꯕꯨ ꯋꯥꯔꯤ ꯂꯩꯕ꯭ꯔꯣ ꯀꯔꯤꯒꯤ ꯂꯩꯔꯣꯏ ꯃꯥꯒꯤꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯋꯥꯔꯤ ꯂꯩꯅꯦ ꯇꯣꯝꯕꯒ ꯆꯥꯎꯊꯣꯏꯒ ꯃꯈꯣꯏ ꯑꯅꯤꯗꯨ ꯌꯦꯡꯅꯩ ꯑꯗꯨꯒ ꯑꯃꯨꯛ ꯇꯣꯝꯕꯅ ꯈꯪꯅꯤꯡꯅ ꯍꯪꯂꯛꯂꯝꯃꯤ ꯃꯥꯃꯥ ꯋꯥꯔꯤꯗꯣ ꯑꯃꯨꯛꯇ ꯂꯤꯕꯤꯌꯨ ꯑꯩ ꯌꯥꯝꯅ ꯇꯥꯅꯤꯡꯉꯤ ꯑꯍꯜ ꯑꯗꯨ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯀꯕꯣꯛꯂꯩ ꯍꯥꯏꯔꯤꯁꯦ ꯂꯩꯁꯥꯕꯤ ꯑꯃꯅꯤ ꯅꯈꯣꯏꯅ ꯂꯩꯔꯤꯕ ꯈꯨꯜ ꯑꯗꯨꯗꯒꯤꯅꯤ ꯃꯇꯝ ꯑꯗꯨꯗ ꯃꯁꯛ ꯃꯇꯧ ꯐꯖꯈ꯭ꯔꯕ ꯂꯩꯁꯥꯕꯤꯅꯤ ꯃꯍꯥꯛ ꯃꯈꯨꯔꯥꯅ ꯌꯣꯛꯄꯅꯤ ꯃꯥꯕꯨ ꯄꯣꯛꯄ ꯃꯃꯥ ꯃꯄꯥꯗꯤ ꯑꯃꯠꯇ ꯂꯩꯈꯤꯗ꯭ꯔꯦ ꯃꯈꯨꯔꯥꯅꯗꯤ ꯃꯥꯕꯨ ꯂꯨꯅ ꯇꯧꯕꯤ ꯃꯗꯣꯝꯆꯥꯅꯗꯤ ꯊꯤꯅ ꯊꯤꯅ ꯇꯧꯕꯤ ꯃꯥꯃꯥ ꯑꯩ ꯋꯥꯔꯤꯁꯤꯡꯗꯣ ꯌꯥꯝ ꯈꯪꯅꯤꯡꯉꯤ ꯃꯥꯕꯨ ꯀꯝꯗꯧꯅ ꯂꯩꯈꯤꯗꯕꯅꯣ ꯊꯪꯅꯕ ꯈꯨꯜ ꯑꯁꯤꯗꯒꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯏꯃꯨꯡ ꯑꯃꯒꯤ ꯃꯆꯥ ꯑꯃꯈꯛꯀ ꯅꯨꯡꯁꯤꯅꯕꯅꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡꯅ ꯀꯕꯣꯛꯂꯩꯕꯨ ꯄꯥꯝꯂꯝꯗꯦ ꯑꯗꯨꯅꯅꯦ ꯀꯕꯣꯛꯂꯩꯒꯤ ꯃꯗꯣꯝꯆꯥꯒ ꯃꯥꯟꯅꯔꯒ ꯀꯕꯣꯛꯂꯩꯕꯨ ꯍꯥꯠꯅꯅꯕꯁꯨ ꯁꯤꯟꯈꯤ ꯃꯗꯣꯝꯆꯥ ꯍꯣꯏꯅ ꯃꯥꯏꯕ ꯇꯥꯟꯅꯗꯨꯅ ꯀꯕꯣꯛꯂꯩꯕꯨ ꯉꯥꯎꯍꯟꯈꯤꯕꯅꯤ ꯃꯇꯝ ꯀꯨꯏꯅ ꯁꯥꯡꯅ ꯀꯕꯣꯛꯂꯩꯗꯣ ꯅꯥꯗꯨꯅ ꯂꯩꯔꯝꯂꯒ ꯑꯗꯨꯃꯛ ꯁꯤꯈ꯭ꯔꯦ ꯃꯥꯒ ꯈꯪꯅꯔꯝꯕ ꯑꯗꯨꯁꯨ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯂꯧꯗꯨꯅ ꯈꯨꯜ ꯍꯣꯡꯈ꯭ꯔꯦ ꯑꯁꯤꯅꯤ ꯃꯥꯒꯤ ꯋꯥꯔꯤ ꯍꯥꯏꯕꯕꯨ ꯑꯗꯣ ꯃꯥꯃꯥ ꯀꯩꯒꯤꯅꯣ ꯃꯥꯅ ꯂꯩꯔꯛ ꯃꯆꯥ ꯑꯁꯤꯗ ꯇꯝꯅꯗꯨꯅ ꯂꯩꯔꯤꯁꯤꯕꯣ ꯃꯥꯒꯤ ꯄꯦꯟꯗꯕ ꯈꯔ ꯂꯩꯕꯒꯤꯅꯤ ꯃꯥꯏꯕ ꯃꯥꯏꯕꯤ ꯀꯧꯗꯨꯅ ꯌꯦꯡꯍꯜꯂꯕꯁꯨ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯂꯩ ꯆꯠꯂꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯃꯥꯒꯤ ꯊꯋꯥꯏꯅ ꯄꯦꯟꯗꯕ ꯂꯩꯕꯒꯤꯅꯤ ꯑꯗꯣ ꯃꯈꯣꯏ ꯀꯅꯥꯃꯠꯇꯅ ꯃꯥꯕꯨ ꯆꯠꯍꯟꯕ ꯉꯝꯗ꯭ꯔꯒꯁꯨ ꯑꯩꯅꯗꯤ ꯉꯝꯒꯅꯤ ꯀꯝꯗꯧꯅꯅꯣ ꯃꯥꯃꯥ ꯆꯥꯎꯔꯦꯜ ꯑꯃꯨꯛ ꯍꯟꯅ ꯈꯨꯜ ꯑꯁꯤꯗ ꯂꯥꯛꯂꯔꯣꯏ ꯅꯍꯥꯛ ꯂꯥꯏꯔꯝꯂꯦꯟꯗ ꯆꯠꯂꯣ ꯍꯥꯏꯌꯨ ꯆꯥꯎꯔꯦꯟꯗ ꯃꯥꯅ ꯍꯥꯏꯅꯤꯡꯂꯤꯕ ꯋꯥꯗꯣ ꯍꯥꯏꯕ ꯌꯥꯔꯔꯣꯏ ꯃꯔꯝꯗꯤ ꯆꯥꯎꯔꯦꯟ ꯈꯨꯜ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯀꯗꯕꯁꯨ ꯃꯥꯟꯗꯦ ꯐꯔꯦ ꯃꯥꯃꯥ ꯑꯩꯈꯣꯏꯁꯨ ꯊꯦꯡꯈ꯭ꯔꯦ ꯑꯩ ꯍꯣꯔꯦꯟꯗꯤ ꯃꯥ ꯂꯥꯛꯄ ꯉꯥꯏꯔꯒꯦ ꯇꯣꯝꯕꯒ ꯆꯥꯎꯊꯣꯏꯒ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ ꯇꯣꯝꯕ ꯀꯕꯣꯛꯂꯩꯒꯤ ꯋꯥꯔꯤ ꯇꯥꯔꯨꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯑꯗꯨꯕꯨ ꯀꯕꯣꯛꯂꯩꯒ ꯋꯥꯔꯤ ꯁꯥꯕꯁꯨ ꯄꯥꯝꯂꯝꯃꯤ ꯇꯣꯝꯕ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯕꯨ ꯋꯥꯅ ꯉꯥꯏꯗꯨꯅ ꯂꯩ ꯅꯨꯃꯤꯗꯥꯡ ꯍꯦꯛ ꯑꯣꯏꯕꯒ ꯇꯣꯝꯕ ꯆꯥꯛ ꯉꯟꯇꯥ ꯆꯥꯗꯨꯅ ꯃꯥꯒꯤ ꯐꯃꯨꯡꯗ ꯇꯨꯝꯗꯕꯤꯗ ꯀꯕꯣꯛꯂꯩ ꯂꯥꯛꯄ ꯉꯥꯏꯔꯤ ꯑꯍꯤꯡ ꯈꯖꯤꯛ ꯊꯦꯡꯂꯛꯄ ꯑꯗꯨꯋꯥꯏꯗꯅꯤ ꯑꯣ ꯇꯣꯝꯕꯥꯎ ꯇꯣꯝꯕ ꯀꯕꯣꯛꯂꯩꯅ ꯑꯗꯨꯝꯅ ꯀꯧꯔꯛꯄ ꯑꯗꯨꯗ ꯇꯨꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯂꯩ ꯃꯁꯥꯗꯣ ꯀꯤꯁꯨ ꯀꯤ ꯑꯣ ꯇꯣꯝꯕꯥꯎ ꯇꯥꯕ꯭ꯔꯣ ꯑꯩ ꯂꯥꯛꯑꯦ ꯇꯣꯝꯕꯥꯎ ꯍꯣꯏꯗ ꯍꯦꯛꯇ ꯍꯥꯏꯔꯒꯦ ꯑꯣ ꯚꯨꯠ ꯅꯨꯄꯤ ꯏꯍꯦ ꯁꯣꯏꯔꯦ ꯏꯆꯦ ꯀꯕꯣꯛꯂꯩ ꯅꯪꯅ ꯂꯩꯔꯛꯁꯤꯗ ꯅꯨꯡꯇꯤꯒꯤ ꯉꯥꯏꯔꯤꯕ ꯆꯥꯎꯔꯦꯟꯗꯣ ꯃꯥꯗꯤ ꯈꯨꯜ ꯍꯣꯡꯗꯨꯅ ꯆꯠꯈ꯭ꯔꯦ ꯑꯃꯨꯛ ꯍꯟꯅꯁꯨ ꯂꯥꯛꯑꯔꯣꯏꯌꯦ ꯅꯍꯥꯛꯁꯨ ꯂꯥꯏꯔꯝꯂꯦꯟꯗ ꯍꯟꯈ꯭ꯔꯣ ꯏꯁ ꯀꯔꯤꯅꯣ ꯑꯩꯒꯤ ꯃꯤꯡꯅꯤꯅ ꯇꯣꯝꯕ ꯅꯪꯕꯨ ꯑꯩ ꯈꯪꯕ꯭ꯔꯣ ꯆꯥꯎꯔꯦꯜ ꯍꯥꯏꯕꯗꯨꯗꯤ ꯀꯔꯤꯒꯤ ꯂꯥꯛꯑꯣꯏꯗꯣꯏꯅꯣ ꯈꯪꯉꯦ ꯅꯍꯥꯛꯀꯤ ꯋꯥꯔꯤ ꯄꯨꯝꯕ ꯑꯩ ꯂꯣꯏꯅ ꯈꯪꯉꯦ ꯑꯗꯣ ꯅꯪꯕꯨ ꯀꯃꯥꯏꯅ ꯁꯤꯔꯤꯅꯣ ꯑꯩꯕꯨ ꯑꯩꯕꯨ ꯁꯤꯕ ꯇꯣꯝꯕ ꯑꯩꯕꯨ ꯁꯤꯔꯕꯣ ꯀꯅꯥꯅ ꯅꯪꯉꯣꯟꯗ ꯑꯩꯒꯤ ꯋꯥꯔꯤ ꯂꯤꯔꯤꯕ ꯚꯨꯠ ꯅꯨꯄꯤꯗꯣ ꯑꯁꯤ ꯍꯥꯏꯔꯒ ꯑꯃꯨꯛ ꯀꯞꯂꯛꯏ ꯍꯧꯈ꯭ꯔꯕ ꯃꯥꯅ ꯍꯤꯡꯂꯤꯉꯩꯒꯤ ꯃꯇꯝꯒꯤ ꯋꯥꯔꯤꯁꯤꯡꯗꯨ ꯅꯤꯡꯁꯤꯡꯂꯛꯏ ꯇꯣꯝꯕꯅ ꯀꯤꯅ ꯀꯞꯀꯅꯨꯍꯦ ꯀꯤꯌꯦ ꯀꯩꯒꯤ ꯀꯞꯄꯤꯅꯣ ꯀꯕꯣꯛꯂꯩ ꯃꯥꯒꯤ ꯃꯍꯧꯁꯥꯒꯤ ꯁꯛꯐꯝ ꯑꯗꯨꯗ ꯑꯁꯨꯝꯅ ꯈꯣꯟꯖꯦꯜ ꯅꯤꯛꯅ ꯇꯣꯝꯕ ꯑꯩ ꯆꯠꯂꯒꯦ ꯃꯐꯝ ꯑꯁꯤꯗ ꯑꯩ ꯂꯩꯕ ꯌꯥꯗ꯭ꯔꯦ ꯑꯩꯁꯦ ꯇꯥꯏꯕꯪ ꯃꯤ ꯅꯠꯇꯦ ꯑꯩꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯃꯥꯕꯨ ꯍꯜꯂꯛꯄ ꯉꯥꯏꯕꯅꯦ ꯃꯥꯗꯤ ꯁꯨꯛꯂꯥꯛ ꯂꯥꯛꯇ꯭ꯔꯦ ꯅꯍꯥꯛꯁꯨ ꯑꯩꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯈꯪꯂꯕ ꯅꯠꯇ꯭ꯔꯥ ꯇꯣꯝꯕ ꯃꯥꯒꯤ ꯊꯣꯡꯅꯥꯎꯗꯣ ꯍꯥꯡꯇꯣꯛꯂꯒ ꯌꯦꯡꯂꯛꯏ ꯃꯥꯁꯨ ꯑꯀꯤꯕ ꯈꯔꯗꯤ ꯐꯔꯛꯏ ꯀꯕꯣꯛꯂꯩꯒꯤ ꯃꯁꯛ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ ꯀꯕꯣꯛꯂꯩ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯇꯣꯝꯕ ꯑꯩ ꯃꯥꯕꯨ ꯂꯥꯛꯄ ꯉꯥꯏꯕꯅꯤ ꯃꯥꯗꯤ ꯁꯨꯛꯂꯥꯛ ꯂꯥꯛꯇ꯭ꯔꯦ ꯑꯩ ꯃꯥꯕꯨ ꯉꯥꯏꯔꯔꯣꯏ ꯑꯩꯅ ꯂꯩꯔꯛ ꯃꯆꯥ ꯑꯁꯤꯗ ꯂꯩꯗꯨꯅ ꯃꯥꯕꯨ ꯂꯥꯛꯄ ꯉꯥꯏꯕꯅꯤ ꯇꯣꯝꯕ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯔꯣꯏ ꯑꯩ ꯆꯠꯂꯒꯦꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯆꯠꯈꯤ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯇꯣꯝꯕꯁꯨ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ ꯃꯥꯒꯤ ꯊꯃꯣꯏꯗꯗꯤ ꯋꯥꯍꯪ ꯀꯌꯥ ꯍꯪꯗꯨꯅ ꯃꯇꯝ ꯈꯔꯒꯤ ꯇꯨꯡꯗ ꯇꯣꯝꯕ ꯆꯥꯎꯊꯣꯏ ꯃꯈꯣꯏ ꯑꯅꯤ ꯃꯈꯣꯏꯒꯤ ꯂꯧꯕꯨꯛꯇ ꯑꯦꯟꯁꯥꯡ ꯅꯥꯄꯤ ꯃꯈꯜ ꯃꯈꯜ ꯊꯥꯗꯨꯅ ꯌꯣꯜꯂꯝꯃꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯂꯂꯣꯟꯕꯁꯨ ꯆꯠꯂꯝꯃꯤ ꯇꯣꯝꯕ ꯃꯃꯥꯅ ꯅꯝꯗꯨꯅ ꯊꯣꯏꯅꯨꯒ ꯂꯨꯍꯣꯡꯂꯝꯃꯤ
ꯆꯥꯎꯊꯣꯏꯁꯨ ꯐꯖꯕꯤꯒ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯃꯈꯣꯏ ꯄꯨꯟꯅ ꯍꯔꯥꯎꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫